Assalamualaikum warahmatullahi wabarakatuh. Hꯧꯖꯤꯛ ꯃꯤꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅꯕꯤꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯤꯂꯣꯡ ꯎꯁꯣꯏꯄꯣꯛꯄꯤ ꯇꯨ ꯕꯥꯛꯊꯣꯡꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯃꯃꯩ ꯃꯀꯣꯛꯇꯗꯤ ꯌꯥꯝꯅ ꯐꯖꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯔꯝꯂꯦ, ꯑꯗꯨꯕꯨ ꯆꯤꯡꯈꯝ ꯑꯦꯔꯤꯌꯥ ꯑꯁꯤꯗꯗꯤ ꯀꯣꯝꯖꯥꯎ ꯀꯌꯥ ꯂꯩꯔꯤ꯫ WBM ꯇꯧꯅꯕ ꯅꯨꯡꯁꯨ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯄꯩꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯁꯨꯝꯅ ꯃꯌꯥꯏꯗ ꯂꯣꯏꯁꯤꯟꯗꯅ ꯊꯝꯕꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯗꯦ꯫ ꯂꯝꯕꯤ ꯑꯁꯤꯗ ꯗꯤꯖꯜ ꯑꯣꯇꯣ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯇꯧꯔꯤ꯫ ꯁ꯭ꯇꯨꯗꯦꯟ ꯀꯌꯥ, ꯒꯣꯚꯔꯟꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯆꯠꯅꯔꯤꯕꯅꯤ꯫ ꯂꯩꯔꯤꯕ ꯖꯀꯤꯡ ꯃꯌꯥꯝ ꯑꯁꯤꯅ ꯒꯥꯔꯤꯁꯨ ꯁꯣꯛꯂꯦ, ꯑꯗꯨꯒ ꯇꯣꯡꯂꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡꯁꯨ ꯁꯣꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤ ꯈꯣꯡꯂꯩ ꯊꯨꯅ ꯁꯦꯝꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯅꯕ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ꯫